Numit Khrani Asida Pangal Tem Manipur bu PT Dagi Pothakhraba Meoi Khrana Pda Da Chingsinnaba HOTNARAKPA MANBA MAONGDA Yam SINGNA ARANBA propaganda TOUDUNA Police Department AMADI YAWOLLUP SINGDA ARANBA PAU KAYA PISINDUNA Organization ASIGI MAITHONGDA AMUBA TEISINNABA HOTNARAKPA HYBASI Pangal Tem gi THOUMI AMATANA YABA NGAMLOI हाइना PHONGDORAKLI Pangal Tem gi General Secretary KM Hashanalina Kuyek Piduna Thadorokpa Cherol amada PT na kanagumba loop natraga organization amataga chatminaba loinaba leite Pangal Tem Manipur Pangal Singi Nat Culture bu ngak senduna yokhanaba hotnajariba Pangal Youth Volunteers Cultural Organization amani Pangal Tem gi Pangal Khunai amadi Manipur Khunai gi amata oiba saktamda singnarakpa Nat Culture bu muthanaba hotnarakpa kaya thengnanaba leibo organization ni Lamdam asida khundalita aduna laiminariba furup singi manungda maitai ningolgi chadanada oriba Pangal singa sibu maitai chilinau singna lan ukiba yaba maongda khong thanglakpada natana akanba wahi wata sinirakpadagi PDA gi mathakta akanba wafam thamlubagi damakta yumda bom thamjilambagi wathok loidringeida PT gi maithongda amuba kali TEISINNABA silakpa thorang haibasi ising aingbada thau liter lising haijinduna try tobada punsinnaba yadabagumba oina thokani miyamna aikhoigi aranba khongthang urabadi mikup ama lamdam asida PT hingduna leiba ngamloi aroibada Pangal Temda People Defense Army PDA gi hiram amatarda mari leinade Pangal Tembu lana uhananaba aranba pau sandokliba singi mathakta logi oiba mating lauduna chapchaba pau khompigani haina cherol asina makhatari